ꯊꯝꯖꯈꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯁꯛꯈꯪꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯌꯦꯡꯍꯧꯏ ꯃꯤꯠꯅ ꯊꯝꯖꯈꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯁꯛꯈꯪꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯋꯥꯔꯤ ꯁꯥꯖꯩ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯪꯒ ꯊꯦꯡꯂ ꯑꯍꯤꯡꯗ ꯀꯅꯥ ꯈꯪꯍꯟꯗ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯖꯩ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯪꯒ ꯃꯣꯃꯣꯟ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯄꯣꯊꯥꯖꯔꯤ ꯋꯥꯈꯜꯁꯦ ꯀꯩꯗꯧꯉꯩꯅꯣ ꯉꯥꯏꯖꯔꯛꯄ ꯏꯅꯥꯛꯇ ꯂꯦꯞꯂꯔꯦ ꯈꯪꯍꯧꯗꯅ ꯀꯩꯗꯧꯉꯩꯅꯣ ꯉꯥꯏꯖꯔꯛꯄ ꯏꯅꯥꯛꯇ ꯂꯦꯞꯂꯔꯦ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯦ ꯅꯨꯡꯁꯤ ꯏꯃꯥꯏ ꯆꯣꯜꯂꯔꯦ ꯌꯦꯡꯍꯧꯏ ꯊꯝꯖꯈꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯁꯛꯈꯪꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ Subscribe now and press the bell icon. Never miss an update.